ngase ayu phong ki ba tongan tongan manipuri si phong sing dagi maroi bi i pauk sing mem na thamji ahan bada pokna pham pauk si da phong ki ba nini san manumita ti a personal nipan yaroga si bak sang taragum de phangkhre atopa ni fuga ni thui hak sang phangna ba kan honari mi thina ba ladak thi ki khulai purakre cm biren ngarang su tupul sa tu na yingsingkhre none district manungsan ba Makuam Kulgi Mapamta Sari Batupul Railway Sub Station Manata Tokiba landslide Duda Lebak Manuna Fumjin Krabasing left and a Tibiki Tabak Satari. Nasi Nini said Manumita Railway Sub Station Asibusimba Sagat Piki Tabak over the Ngak Selamba, Territorial Army personal Nipan of Punami Taragom Doya Asibak Sang Fankre, mainly Fugani Toidi Tiba Pangana Lady, Indian Army, Territorial Army, CRPF, NDRF, SDRF, State Police, Fire Service amadi kunja singyauna landslide aduna lebak manungda fumjin graba thiba khangdriba hakjang sing thibigi thabak sathari landslide asina maram oiduna railway gi staff amadi sub station asibu sabagi thabak suraga sijinaba labor sing amadi mathuam khulgi khunja yauna mafam asibu ngak seliba territorial army gi personnel yauraga punami marfuga mathoi sendakhre haina thajanari mi marfuga mathoi sigi manungda ngarang taraga nipan rescue tawduna layengbi thabak sataki aduga nipan asiba hakjang oina fangki asiba hakjang nipan oina fangkiba nipan sigi manungda tare na territorial army ni landslide asina maram oiduna mi marfuga mathoi lebak manungda Lairakhiba ngarang kunga taruk phangkhraba matung yangkhai ge mangadi phangba ngamkhidabani Phadok thukphamdagi phangba paun hai ngasi nini sanwa numita ayu anganbadagi Indian Army, Territorial Army, CRPF, NDRF, SDRF, State Police, Fire Service amadi kunja singna thiba khangdana lairiba mi yangkhaiga manga asi thibagi thabak sathabauki ayuk pung tare lom taba matamda excavator kya sizinaduna thibu humbagi thabak sathabada puna asi baksang taragumdai phangba ngamkhi masigi manungda Territorial Army personnel nipan yawi Territorial Army singasina sizinabani haiba khulai kya su phangba ngamkhi ngasi fawda landslide asina sendakhiba apun mami marfuga mathoi sigi manungda kuntraga mapan phangba ngamkhre makoi singadugi manungda kunga mathoina asi baksang oina phangkibani duga taraga nipani hingna phangduna layengbagi thabak satharibani ngasi nini sanma numit asi fawbada punna mi kuntraga mapan phangba ngamle adubu mi nifuga nithudi phangba ngamdri Manipur State Police ki ahenba personnel kya thajinduna kana thibu humbagi thabak sathari SDRF ki so ahenba personnel kya sangsinduna thibu humbagi thabak sathari Fire Service ki oina su Joint Director L Navasandra masamak yauraga mi taragani thoina saba timna mafam adu sangsinduna thibu humbagi thabak asida mateng pangli loinana makoi gi maike digi victim location camera thermal imaging camera sizinaduna phangmungamdriba mi singasi thibigi thabak sathabada mateng pangli haina pausna phongdorakli nakala maromdana mi thinaba ladaktigi khulai purakre se minister biren ngarang su tupul da satuna yengsinkre none district ki tupul railway construction camp yamna pak sauna singninkhai duna mi kya sikhi baduga kaya mana lainungna phumjinduna thiba khangduna lairiba mafam aduda ngasi su minister en beren masama satuna haujing mi thiba ki thabak sathariba singadu hakthengna yengsinkre ngasi ayuk se minister en beren singana minister sing konthaujam govidas works awangbo dimai Relief and Disaster Management, Haikam Dingo Social Welfare Samasum, Kasimbasum, Transport Hill Areas Committee, Chairman Oriba, Nongbagi MLA, Dinganglung Gangmai, Kairao ACG MLA, Laurema Ramesh Matei, Tamenglung MLA, Zanghemlung Pamai, Chief Secretary Dr. Rajesh Kumar amade atai official kya galoinana tupul satminaki maphamadu minister en beren hai handaki singning khaiba si Manipur gi puari da khwai digi sathiba thawdo mani singning khaiba gi thawdo sida punami marfuga mathoi sigi manung taraga ni paninga rescue tabugam kheduga atai thiba khangdana lairiba singi manung asi baksa moina fangkhre se minister na makhatana hauzik su Manipur police ki personal sing army personal sing NDRF amasum SDRF ki team sing hauzik su leptana mi thiba gi thabak sangsili landslide thokliba mafam asigi leibak adu yamna hombo oibana mafam adu gari 1000 bi khudongsa boy khudongsa da boy adubu araiba machinery amasum manpower sijinaraga mi thibegi thabak sing kana sathari ngasi army na sijinana ba lainung na fumjin kiba mi thidokna ba khulai GPR ground penetrating radar su mafam adu thungla duna laire khulai si sijinaduna mi thibegi thabak su hokre haina berena phongdoki magna hai leba sigi prime minister Narendra Modi amasum home minister Amit Shah na tupul gi thawdo adu haksina
yengsinbibaga loinana center ki maikaidagi pangbi aba matingsing panglakpa loinana NDRF ki team sing thabiraktuna mi kanbiki thaba asida yauriba sigidamak thagali ngasi nongmanini asida thiba khangdana leiriba mising asibu phangani haibagi thajabalai Ladakh tigi purakliba through wall rather 6 masinasu lainungda fomjinduna leiriba mising adu fangnaba honabadasu asoba mating oiragani haina se minister en berena phongdoki Makasa tarak po na sana leba poksi de fong bato papaukrana commercial cylinder gi mamalupa samaga maudraga nipan hantakre commercial oina seasonaba kg taraga mapan gi LPG cylinder gi mamal New Delhi gi oina cylinder madalupa samaga maudraga nipan gi sangna ngasidagi hantakre agency dagi phangma pawsi gi matungina kg taraga mapalumba cylinder amada hauzik supna gi lupa lisingani ga supna gi kunga matoi khaktang piragani masina restaurants fast food The store amadi ate asathak yonbagi dukan phamliba singda sauna khudong saba piragani haukiba jun amada kg tarakama palumba commercial cylinder si lupa lisingani ga saniga taragama pan piramani masigi sumathakta megi ahanba sayoldadi cylinder amada lupa lisingani ga songgo yankhai ga manga fawa yaururabani haukiba April amadi March thada sa cylinder amagi mamal mathang sina lupa saniga yankhai amadi lupa samaga manga hengat kibani commercial LPG cylinder si Kolkata dana cylinder amada lupa samaga marfugani toi Mumbai na samaga mogdura masum Chennai da samaga marfuga tare handakhre hainasu pausna makhatari atopa pawamana state asigi mafam kharada dengi sandurakli basi thingna ba section thorang lokhale Dr. Azo state asigi mafam kharada dengi gi case na amasian ki bayawna positive case khara thengnari basi makhatana sandoktana ba madi thingna ba department gi maikedi gi section thorang lokhale haina Manipur gi health services ki director Dr. K. Razona phongdokre Manipur lenga ki Directorate of Health Services na sinduna Directorate asigi complex the state ki thakta pangthokiba National Doctor Day 2022 ki thoramna chief guest ki role piraduna Dr. Razona wafam asi phongdokibani Mangna hai handak nong khara surakpa sina maram oiraga Tengnopal district ki manung sanba Moreda dengi na ba mioi khara thengnare sample humdra ga tare test tawada mioi taraga nipan positive oire department gi maikedi section thorang lokhat poina Malaria Department Vector-borne Disease Surveillance Team na fogging tawbo ising tunglaga thamdana ba awareness pibigi thabak pakhali masida natana Susampur district mi khara malaria na ba thengnare masigi damakta su department gi maikedi lokhat pham thokpa section thorang sing lokhali miyamna su matam supada yariba makai kangna singhandana bo hona biyo haki Dr. K. Razon hai hana West Bengal gi minister su oiramba physician Dr. Bidhan Chandra Roy bu ningsingduna 1991 dagi hauduna ngasigi numit asi laiba asigi doctor singi numit haina pangthoktuna lakli doctor amadi health worker na kathokwa magaloinana miyoiba khunai gi damakta seba tawriba sibu ikai khumna bo oina numit asibu makhoi da kathokpa ama oina thoram si pangthokpani haina su pausna makhatana su phongdorakli atopa pawamana laingana sathariba eviction lana lohoningde minister Protected amadi reserve forest ki area sing the lam khopsin duna lairamba sing tak thorakpa matamda lana launabigi wakhalon thamaning de haina forest and environment climate change ki minister thongam bisurjina phongdokre wapam singa si kangpokpi forest division gi manungda leiba haraurau yumnam khuno amadi sinamgi youth club yauna students unions kya galoinana forest department na pangthokiba usara thabagi thoramda phongdokibani thoramga mari lainana minister thongam bisurjin hai lenga asina sayesi gi august phawgi manungda usara lak 100 thanabagi pandam thamlibasi mai pakani haibagi thajaba leire hauju phawbada u thakiba yauraga thananabagi Laukiba sarasing si puna lak ni furom sure loinana usara lak kuntra romna thaba loikre maramaduna atien bamatam gi manung da usara lak 100 manga si soidana thaba ngamlagani ban mohosap ki 100 shuba thoram si gamari lainana sai sigi jun manga dagi horaga Manipur lenga ki forest department gi miyeng makha tungan mafam sing da usara sing thaba ga loinana miyam da usara thaba gi kanaba kya khanganduna lakli thoram si pangthokpa khakta natana tungda horak doriba mi role sing su usara sing thaduna lebak sig ayinga sagi khal ke handana ba wakhalun amas thoram sina piri miyamna karigumba matamda reserve forest amade protected forest ki manungda tasilamba yawbadigi laingana takthorako matamda lana launabagi wakhalon lainabugumna tawribasi lehningde akaknaba mafum khara kakina tana Manipur gi oina laidiba reserve amade protected forest ngasi kannanaba encroacher singbu takthokpagi thabak state asi sinba thungna sathari haina pausna su phongdorakli atopa pawamadana
Single use plastic thingba karida haplaga karamna yolu hairibano. Plastic ke polam sing akhoi miwe bida piriba makhal kya gi khudong sada basing sidigi kanjana ba lebak sin ba thungba nga sidigi amukta gi hena sejina ba yadaba plastic ki polam sing sidigi thingba hokre aduba luri badi sejina ba khwai gi nungai ba mas mamal hongbu oibi gi mathakta matam sangna sejina duna lakpa maramna amuk khakta gi hena sejina ba yaroi hariba plastic makhal sing si thingjin ki ba matamda maru oina lalon ba kaya marum di awaba mayong hare Zana Tanaba Polam Sing Hapa, Pirol Sinatragana, Ata Hiram Kaya, Yomada Seasonary, single use plastic singasinataba, Atopa Karina, Mochilu Habiki Habisi, Aikogi, Wahang Oiduna lady. Single use plastic polam singa sidagi tingle habigi yatang Lairakhiba matungina, Impolgi Maru Bamapum Kamarum Nangashi Lengaki Yatanga Singak Libra Haina, Koina Satuna Yeng Lubada Mapamayamada, Naklambat Hengade. Maru in a local gas attacking Yomada Seasonary, single use plastic sing Adam Seasonawi. Masigi sumatakta laikai lekai da injang athongba yuan ba singsu single use plastic ta hablaga adum yolhawi dukan ayamba da pot lairaga tholakpa khuding magna su plastic ki khaw mayam ama pairaga thoknara pokhi haksang na masu miyoi bigi haksel yamna sawna sukoli hariba plastic ki polam singa sijinari bra habigi matangda lenga ki oibo official amatana mafam amada satuna yengsin bude masigi sumatakta kanagumba personal amatana single use plastic sijinabi yadi Paragadi, Logi Matungina akan maserak fangani have a warning tawuting nadi. Manipulangaki additional Chief Secretary MS Khan Tokiba notice Amadahai. How Kiba me Taraganipan is the cabinet and what Blokiba Matungina Manipur Plastic Policy 2022 Siemduna Amuk Kakta seasonaga plastic polam singers Tingbigi Pidep Lokibani Haina Fundokre. So Holapugi Matungina plastic polam Seasonabama de plastic waste in Potopagi songs lepalate and walk halakli. India you say Amada plastic. Waste million metric ton 33.6 puthokli masida saruk mari thupagi saruk ama khaknama recycle toraga atai lemhauri basing adu loisinana bhona bada asaw awaba ma mayonari Manipur Pollution Control Board na piba kumza English ngani ga taraka mapandagi na kun gi report matungina Manipur sa yedu gi oina plastic waste metric ton lising ni pan sani ga maudraga ni thoiga point mark puthokhi plastic polam singa sipuning tina yengsinda sina maramoiduna Mahau Sagi, Kalda Sound, Akaiba Piri. Madam is in a plastic Amora sing a Sibu, Loishina Bamatic Sav, Policia Makitangai for the Blay, Mashida Polam sing a Sibu season a Bigizan, Hantan Bamadi, recycled over Yam Tangafade. Indagi Prime Minister Narendra Modi is a single use plastic Polam sing a sea, Salibasai English singing a Kunganito Sigi, Manunda, seasonable Lushina Balatoki Balakrabani. Madam is the Indian Government Ministry of Environments and Climate Science, the State Lengak sing a Kusamnaduna, State Kyoba Action Plan sing Sema Hokrabani. Manipur Plastic Policy 2022 was in a state as it Lairakhiba, local body, state amadi, central department sing, industrial state area, inland railway, airport kimapam sing, defense establishment sing, special economic zone sing, tourist sports sing, ina lining a marine, mapam sing the mapung fana sanagani, Mashidasnatana domestic, institutional, commercial amadi, atainan residential solid waste generator sing the policy sanagani hari. Policy is in Manipur Tinaragliba, plastic Amonakai, Lucian Buabi, Kutung Sadabasi, Kohanaba, Panam Tamli, Masida Tuan, stakeholders in Gimating Matutari, Policy is in Amonakai, Lucinduna, Mahausagi, Pibam Kan, Badanatana, Tabak Hungry, but Haruls in the Tabak Bibersu, Sound Matimogani. Makasa Tarafoina, Pona from Pausi, the phone by Yamania, where Ribamusum, Kininga over Palmana. Patana Kota, evidence Kiputurapa bomb, Mama Pokai with the policeman of whom so clay. Court evidence ki puturakwa bom mapokhai with the policemen of whom pibam luna sole bom madungasinu mijungba matungna patana court pokhai rakhibani patana police na handakta hostel amadigi bom sing pangki amadi bom sing adu civil court just mamangda 21 adugi proof tawna bagidama pothurakhibani du bom adu court ki table thamlaba matung khanghauduna pokhai rakhibani bom adugi manak nakna laikhiba sub inspector Umakanta Rai amasum atopa Agam Count Police Station ki person anisoki pokhai bigi sai thing aduna court adu leramba official amasum lawyer kya minute kya mana pangnaki jas amasum court lerambani adubu matamaduda soingam dana maki chamber da sangre pokhai bedugi matungda SSP Manabjit Singha Dilona amasum Pira Bahore Police Station ki official sing court sangshilaki amasum apamadu shildokshinki Huigi squad amasum bomb squad sing khudak court adu laki amadi forensic experts sing mapam aduda investigation sing gidamakta sangchilaki haina paus na phongdurakli
Makasa tarakpoy na hoyelan power phone mato papaw mana jail da Phadok Sire kumza English nga mga samapan maudraga mapan na Matei manao ama Hatluba gi SARS kumza English nga ni taraga turukta punsigi Phadok piduna Sajiwa jail Lairakhiba Chuchampur gi jail hangdagi Zambia kagal paite sa yang khagini thu apok palai khidraba Siangku paite kau bawa kanbik ama ngasi ayu angan bapung mariga minit ni fugani thoirom tarakpada Sajiwa Central Jail manung le siduna leiram le hari laikhidrabigi haksang forensic experts sing yengkibaga loinana executive magistrate ama yauna make haksang jenimski medal sing postmortem examination pangthokre imung manungi paw matung ina mak masang amlaktabagi matam sana layeng bihaudabaduna shibu oigani hari matam kharagi mamangdagi mak kidney gi laina sing leiba horakrabani sohari Atopa pawamana PMAY Housing for All scheme gi guidelines sing Imphal Municipal Corporation gi cooperator oiramba kharana mathak makha onthok yaurabra BJP gi Prime Minister Narendra Modi na lusing National Democratic Alliance NDA laingak na kumza English ni taraga mari digi lebasigi wayel subdi Lairakhibaga panthadana zoom kun ga mga English ni taraga mga digi lebasigi lainanaba yum laijadaba amasum saba ngamjadaba economically weaker section gi miyoi singda yum sabagi tengwang pingdana pa hawdokiba Prime Minister Awas Yojana PMAY Housing for All scheme Manipur sai kharagi mamangdagi thabak to onthoraktun scheme sigi makada beneficiary singda kanana ba piba horakrabasu Manipur gi municipal body singi manungdagi ward kungatre laiduna khwaidagi sawba body ama oriba Imphal Municipal Corporation IMC gi housing na matam loikraba corporator singi manungdagi ama anina natragana kharana scheme asibu mathak makha onthokpa yaurabra haibigi wahang sing hangnarakle wang sing asiga mari lainana phangba official documents sing da yumpham oiba ahanba report na haibada IMC gi apunba ward kun ga taret ki manungdagi ward amagi corporator oiramba mana scheme asigi kananaba phanghangadaba beneficiary sing khanbagi mari lainaba ministry na pirakpa guidelines sing na piba provision sing gi ona tainabada mak masamaki imungi miyoi kharabu scheme asigi beneficiary sing oina hapsile haibisini Corporator aduna masagi imungi miyoi kharabo beneficiary oina hapsinbagi mathakta Jenims the staff nurse oidibema Imphal Municipal Corporation mathakta contract basis ta thabak tawriba miyoyama amasum imung amada leminariba matai manao animaksu scheme asigi beneficiary sing oina hapsile haibagi report su thengnare hairibi scheme asigi guidelines pu mathak makha onthoklaga masigi wangmada beneficiary oina hapsile hariba miyoi sing sigi maming mapuroi banatragana apokpagi maming makhoigi sahi sing amasum laikai lairakna singba sing Imphal Municipal Corporation gi municipal commissioner na khuyek pidana phungdokiba PMAY Housing for All Urban 2022 gi makada yum sagadaba lanai miyoi sing pigadaba sub component subsidy gi makada financial assistance phangadaba beneficiary sing gi punna lamai Satruka kungamari panba final list ke akaknaba lamai masing amasum serial number sing da yaure hari aduga IMC gi municipal commissioner na final list ni haiduna thokiba beneficiary sing gi list asita yauri ba apunba scheme asigi beneficiary sing na lising tarag humdoi ga satreka taraga mangani hari housing na final list ni hairaga beneficiary sing asida scheme asigi makada pifam thokpa senpham sing gen thokpa gi thabak akan mamongda satharakli hari Maramasina India langana haudorakpadagi Manipur su satnaraktuna anabasu phangba horabi scheme asigi kudong saba phangjagadaba asengba beneficiary singi muhutta semjin sajin mamasum masa masana scheme asigi beneficiary oibada guidelines na ayaba pidaba miyoi sing hapsinduna senthang phanganana ba honabagi thawong asimakti asumboiroi mari lainaba lenga ki authority na amuhana screening pangthoklaba matungda asengba masagi yum saba ngamjadaba miyoi sing khaktama khandolaga scheme asigi beneficiary sing ohenbana asuma khongthang oigani haiba wafamsu phongdoknarakli atopa pawamadana Assam gi Chief Minister Delhi gi Deputy CM gi mathakta defamation suit file tokre Leibas gi COVID-19 pandemic mayuk naba akan bathabak sing state puna mangna lakhat nakhibagi manungsana Assam na su laina asiki mayuk lakhat ki bathabak thoram sing gi manungna personal protective equipment PPE kit sing laibada senja thumja tawki habigi wafam phongdorakhiba Delhi gi Deputy Chief Minister Manish Sisodia gi mathakta Assam gi Chief Minister Himanta Biswa Sharma defamation suit ama file tokre Delhi gi Deputy Chief Minister na wapamasi mamang thara pangthokiba pawgi mifum amada phongdokibani adubu wapamasi aran bane masum maral sisilakpani hairaduna Assam gi Chief Minister na Kamrup Rural gi Chief Judicial Magistrate IPC gi section 499 500 amasum 501 gi makhada defamation suit ama file tokibani
पानबा याबने ममांग थागी मरीदा पांगथोकिबा प्रेस कॉन्फ्रेंस अमदा दिल्ली की डिप्यूटी चीफ मिनिस्टर मनीष सिसोदियाना आसाम कोविड-19 पैंडेमिक मायोक्ननबगीदमा PPE किट सिंग लैनबगी टेंडर तौबदा अरानबा थौवंग चथकी लोइनना मतमदुदा आसाम की हेल्थ मिनिस्टर ओइखिबा हिमंता बिस्वा शर्माना PPE किट सिंग लैबगी कॉन्ट्रैक्ट वाक अदु महाकी लोइनबगी कंपनी अमदा हेनगत हलबा ममल सिंगदा एप्रूव तौशिलगा अयाबा पिखी हाइना फोंदोखिबनी लोइनना न्यूज़पेपर अमनसु वाथो असिगी मतंगदा RTI की खुथांगदा हंकिबु होंगसिंग की पखुमदा PPE किट सिंग लैबगी थबक अदुदा परम सुमना पांगथोकिदे अमसुम चीफ मिनिस्टर हिमंता बिस्वा शर्मागा नगनबा फार्म सिंग खुदोंगचाबा पिखी हाइबगी वाफम फोंदोकपा लेखरबनी अदुमैनमक दिल्ली की डिप्यूटी चीफ मिनिस्टर की वाफम से असम की चीफ मिनिस्टर अमसुम माकी लोइनबीना अकन ममोंग यानिंगदबा फोंदोखिबगा लोइनना निमित खरनिगी ममांगदा माकी लोइनबीनासु मनीष सिसोदिया की मथक्ता डिफेमेशन सूट अमसु फाइल तौखिबा लेखरबनी केस असिगी वयलगी हिमंता बिस्वा शर्मा की मैकेदा सीनियर काउंसिल देवजीत सैकियाना लेपकदौरी अतोप पाव खरना तिनसुकिया डिस्ट्रिक्ट इंडियन आर्मी का खुथोनबदा अल्फा आइगी ललहौबा अमा सिरे असम की तिनसुकिया डिस्ट्रिक्ट की मनुंग चनबा काको पथरादा असम पुलिस अमदि आर्मी की कंबाइन टीम अमगा खुथोनबगी थौदोक्ता अल्फा आइगी ललहौबा अमा सिरे खरना नंथोक्तुना सेनखिरे हाइना पुलिस की मकोक थोंबु ऑफिशियल अमना फोंदोरखली थौदो असिगा मरी लैनना पुलिसना मखाताना फोंदोखिबदा कंबाइन टीम का खुथोनबगी थौदोक्ता लैखिदरबा अल्फा आइगी ललहौबा अदुगी ममिंग ज्ञान असुम कौवी खुथोनबगी थौदोक्ता लैखिदरबा मियोयसिगा लोइनरखिबा अतोपा ललहौबा मंगा अमदि मफम अदु थादोक्तुना सेनख्रे मखोगी खुंगुल लीबगी थबक अकन ममोंग सथरी काको पथरादा लेबा युममदा अल्फा आइगी ललहौबा तरुक लेक्सा दुनु लैरी हाबिगी अकनबा पाव अमा फंगलबा मतुंग आर्मी अमदि पुलिस की कंबाइन टीम अमा मफम अदु संगसिंदुना थी हुमबगी थबक सथकी कंबाइन टीम अदुना मफम अदु यौसिनखिबा मतमदा हाना मफम अदु लैरंबा ललहौबा सिंग अदुना नोंमै कापसिलखी कंबाइन टीम की मैकेदगी हंदुना नोंमै कापखी मिनिट कुल्लोम खुद थोकनरबा मतुंग ललहौबा सिंग अदु मफम अदु थादोक्तुना सेनखी अदुगा अमना नोंमैना पानबदगी सीदुना लेरमखी नांथोक्तुना चेनख्रबा ललहौबा सिंग अदुगी मनुंगदा अतोपा अमसु नोंमैना पानखी मफम अदुदगी मखोइना नांथोक्तुना चेनखिनाबा होनबदा मखोइना पुरखिबा बेग अनि अमदि लांथोलमखी अल्फा की टीम अदु वांटेड लाथोख्रबा रूपम असोमना लुसिंखिबनी कंबाइन फोर्स की मकुतगी नांथोक्तुना चेनख्रबसिंग अदुदी रिनकु असोम रेनगा असोम अमदि उदय असोमनी हारिबसिंग असिसु सेल खाइब अमदि मी हाटपगी केस सेनबा गाक्तनी हारि हैना पाउसना फोंदोरखली अतोपा पाव अमना आसामी साउगी फिबम हौजिकसु तंबा ngamdana लैरी असिबा मसिंग चामगा यांखैगा मापन सुख्रे आसाम स्टेट होखिबा नुमित खरने सिदा नोंग लेप्तना ताबदगी इसाव अमदि लैंडस्लाइड की थौदोकसिंग थोअन्दुना हौजिक फावबगी ओइना मियोइ चामगा यांखैगा मापन सेनख्रे दुगा कया अमना सुअनख्रे हाना रिपोर्ट सिंग हाइरी ऑफिशियल ओइब रिपोर्ट अमगी मतुंग स्टेट असिदा नोंग सुबगी चांग हंथख्रबसु इसिंग इसावगी फिबमदि हंथद्रि मसिना मरम ओइरगा स्टेट असिगी इसाव हौजिकसु तंबा ngamdaba फिबम अमदा लैरी लैखिद्रबा मियोइ चामगा यांखैगा मापन असिगी मनुंगदा निपानदि ngasi ayuk thokiba tongwan tongamba landslide ki thaudoksingda sikibani ngasi landslide thokiba mafamsing adudi Nagaon Lakhimpur Barpeta Bishonat Demaji amasum Mariogaon district ni अमरमदा असम की कासार डिस्ट्रिक्ट की मनुंग चलम मफम अयामद हौजिकसु इसाउना का हेना सथिंग पिरि डिस्ट्रिक्ट असिग अयाम सरुक इसिंग थुमजिंदुना लैरी करिगुंबा मखाताना स्टेट असिद नोंग सुरकलबदि मियामगे पुंसी महिंग साउन अकायबा पिबग लोइनना मिसी मिना क्या थोलब याय स्टेट असिगी ओइना लैरिबा मरुएबा तुरेल सिंग ब्रह्मपुत्र बेकी कोपिली बाराक अमसुम कोसियारा की इमा की फिबम डेंजरस लेवल दा लैरी स्टेट असिदा हौजिक ओरिबा फिबम असी कंट्रोल तौनबा मदि मखाताना मियामना अवाबा तहनना चीफ मिनिस्टर माकी कैबिनेट मिनिस्टर सिंगा पुना फामिनरबा मतुंग पाइखतफम थोकपा थबक थोरम सिंग पाइखतनबा मरि लेनबा सिंग खनख्रे स्टेट डिस्ट्रिक्ट सिंगी डीसी सिंगदसु इसाव अमदि लैंडस्लाइडना अवाबा तहलबा मियोइ सिंगदा खुदकी ओइबा पिबियाबा मतेंग पिनबा खनख्रे अमदि रिलीफ कंपनी सिंग लैरिबा इमुंग सिंगी ओइना इमुंग अमममदा लुपा लिसिंग हुमगा सनिपान पिनबा सु खनख्रे हारि तेंतना तो पापांग थमजरमगे बिहार की जर्नलिस्ट अमा हाटखिबगी थौदोक्ता सिनबा मियोहुम बेंगल दगी फारे बिहार की सुभाष कुमार महातो कौब जर्नलिस्ट अमा हाटखिबगी थौदोक्का मरि लेनना मियोहुम इराय नुमिता हुगली डिस्ट्रिक्ट की चंदनगर सिटी पुलिस ना फारे हारि फारबा मियोइसिंग अदु मसक ममिंग खांदोक्रे मखोय दुदी सौरभ कुमार से 19 प्रियांशु कुमार से 19 रोशन कुमार से 19 कौई मखोय हुमक महातोबु मेकुन नोंमैना कापतनो हाटखिबा बिहार की रिगुसलाई डिस्ट्रिक्ट की वक्री पुलिस स्टेशन कोनबा विलेज अमदगिनी सुहाइरी
do house ko inadi miyam paus matang se lusinjarage mas miyam pun anobo update ngaminasi haina channel sige mekedi ki thamjari and thank you.